Sida leedu kakna loireko kem tanine gi isin sokpiyuge Hi ma'am, I am video anong puraga lakjare aduga ngasise Ahanba Paknam haudoineba adu ma'am minasi mathang sum tawnako aduga mukbang su thodoineba ise aduni mathang sum minasi ma'am adu matungda Lafutharo se fazala samdoy makukuktoy aduga yesu rebako ma'am adu sum mathangda minasi isu yamna khangdeba yamna amata khangde Ahanba tawjarniba adu isu yangna tawbane ma'am minasi mathang mana masing sing chaman ji ko ai se mana masing ni putna nan cham ri ko khani ko che pe lo hun le do ge nam sing mo nan cham mam mina se du ku ma matang sum ai oi do khang de gi pa nam su adu ma'am hajise thause hape thause kitang hape yam haptre bako khuchi ju chuna loire pura yadre do khara pathare ko aduga hasi thingalani Koi na su tau tai nei ai suram bani Hamba koi phola da kano da tot pa dong na a kano bora haw da tot pa dong na kai no dam hap chali du na ma ke ma lo hap chan ni chang hap to entro oi ni to lok da chai sing hap ga pre to san ma hi do la han do na ti
Semai tahu dulu. Zoom baca aro ye. Kisan jira, hah? Kisan jira. ꯑꯩꯅ ꯃꯃꯥꯗ ꯍꯥꯏꯕꯀꯣ ꯀꯤꯆꯟꯁꯦ ꯑꯗꯣ ꯃꯃꯥꯅ ꯀꯤꯗꯁꯨ ꯌꯥꯅꯤ ꯍꯥꯏꯅꯗꯨꯒꯤ ꯀꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛꯁꯦ ꯌꯥꯏꯀꯣ ꯑꯁꯤꯁꯤ ꯃꯊꯛꯇ ꯅꯨꯡ ꯑꯃ ꯊꯝꯃꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯕ ꯃꯌꯥꯝꯁꯦ ꯐꯦꯡꯗꯣꯛꯎꯔꯅꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯒꯗꯤ ꯐꯖꯅ ꯑꯣꯂꯥꯡꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒꯤ ꯑꯣꯂꯥꯡ ꯊꯥꯒꯤ ꯐꯨꯔꯤꯠ ꯑꯀꯛꯄꯁꯦ ꯄꯨꯊꯣꯛꯑꯒ ꯂꯤꯠꯄ ꯍꯧꯔꯦ ꯑꯩ ꯈꯨꯗꯥꯛꯇꯤ ꯀꯌꯥꯝ ꯆꯥꯎꯈ꯭ꯔꯗꯣ ꯌꯥꯝ ꯅꯛꯅꯕꯤꯒꯅꯨꯀꯣ ꯑꯗꯨꯒꯤ ꯌꯦꯡꯉꯨꯁꯦꯀꯣ ꯊꯥꯡꯒꯠꯅ ꯊꯝꯃꯝꯕꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯑꯗꯨꯒ ꯕꯦꯜ ꯃꯈꯣꯟꯁꯤꯅ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯀꯤ ꯀꯣꯂꯦꯖꯇꯣ ꯃꯗꯨꯗꯣ ꯁꯪ ꯀꯥꯗꯣꯏꯕꯀꯣ ꯃꯊꯛꯇ ꯍꯧꯒꯠꯄꯗꯣ ꯑꯗꯨꯒꯤ ꯂꯥꯡꯅ ꯕꯦꯜ ꯍꯥꯏꯗꯤ ꯃꯣꯏ ꯃꯩꯇꯩꯒꯤ ꯕꯦꯜ ꯄꯨꯔꯒ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯁꯦ ꯃꯥꯏꯒꯤ ꯈꯛꯇꯪ ꯇꯩꯒꯦ ꯍꯥꯏꯅ ꯑꯌꯨꯛꯀꯤ ꯀꯩꯃ ꯇꯩꯗ꯭ꯔꯤ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯑꯁꯤ ꯐ꯭ꯔꯣꯛꯁꯦ ꯌꯨꯝꯗ ꯂꯤꯠꯅꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯇꯟꯒꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯎꯔꯦꯕꯀꯣ ꯈ꯭ꯋꯥꯡꯁꯦꯀꯣ ꯑꯗꯣ ꯐꯥꯖꯟꯕꯤꯗꯣ ꯃꯥꯏ ꯐꯥꯖꯟꯕꯤ ꯊꯧꯔꯤꯕꯨꯗꯤ ꯌꯥꯎꯔꯤ ꯑꯗꯣ ꯐꯥꯖꯤꯜꯂꯒ ꯑꯩꯁꯦ ꯋꯥꯏ ꯆꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯊꯥꯗꯣꯛꯑꯒꯅ ꯃꯁꯥ ꯅꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯊꯣꯛꯏꯕ ꯏꯁꯥꯁꯤꯅ ꯃꯅꯨꯡꯗ ꯂꯩꯔꯦ ꯁꯣꯝꯗ ꯕꯦꯜꯁꯦꯕ ꯇꯥꯕ ꯊꯣꯛꯏꯅꯦ ꯀꯣꯂꯦꯖꯀꯤ ꯕꯦꯜꯁꯦꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯩꯔꯛꯑꯦꯕ ꯂꯨꯍꯣꯡꯕ ꯃꯈꯣꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯛꯅꯝꯗꯣ ꯌꯦꯡꯉꯨꯔꯁꯤꯀꯣ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯃꯁꯛꯇꯣ ꯀꯩ ꯑꯣꯏꯔꯝꯗꯣꯏꯕ ꯈꯪꯗꯦ ꯃꯌꯥꯝ ꯕꯦꯛꯇꯩ ꯑꯣꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯑꯍꯥꯟꯕ ꯇꯧꯖꯕꯅꯤꯀꯣ ꯑꯝꯇ ꯉꯥꯏꯀꯣ ꯑꯝꯇ ꯑꯣꯟꯊꯣꯛꯀꯦ ꯃꯄꯥꯟꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯖꯥꯏꯌꯦꯀꯣ ꯁꯣꯟꯅꯤ ꯀꯥꯔꯦ ꯑꯗꯣ ꯃꯄꯥꯟꯁꯤꯃꯨꯛꯁꯦ ꯑꯁꯤꯒ ꯇꯧꯔꯅꯤ ꯑꯁꯤ ꯃꯄꯥꯟꯁꯦ ꯈꯔ ꯃꯨꯟꯖꯅꯕꯀꯣ ꯐꯩꯅ ꯊꯝꯒꯦ ꯅꯨꯡ ꯑꯆꯧꯕꯗꯣ ꯂꯧꯔꯨꯈꯤꯒꯦ ꯑꯝꯇ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯝꯗꯨꯒꯤ ꯃꯥꯡꯁꯦ ꯁꯝ ꯍꯥꯠꯇ꯭ꯔꯤ ꯑꯩ ꯅꯨꯡꯗꯣ ꯄꯣꯔꯛꯑꯦꯕꯀꯣ ꯕꯣꯕꯣꯛ ꯑꯃꯅ ꯂꯧꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯅꯅꯥꯎ ꯔꯤꯖꯥꯜꯒꯤ ꯆꯠꯇꯣꯏꯅꯦ ꯁ꯭ꯀꯨꯜꯗ ꯃꯥꯒꯤ ꯔꯤꯖꯥꯜ ꯂꯧꯕ ꯆꯒꯥ ꯀꯥꯕ ꯌꯥꯟꯇꯦ ꯑꯣꯂꯥꯡꯕꯁꯦ ꯁꯤ ꯆꯠꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯁꯦ ꯅꯨꯡꯁꯦ ꯑꯩꯅ ꯊꯥꯡꯒꯠꯅ ꯊꯝꯃꯝꯃꯤꯅꯦꯕ ꯁꯦ ꯅꯨꯡꯁꯤꯅꯤ ꯄꯣꯔꯛꯏꯁꯦ ꯁꯦ ꯅꯨꯡꯁꯦ ꯌꯦꯡꯒꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯃꯥꯏ ꯄꯥꯛꯅꯝ Oh no. Wali. Size khara wali be wali ni ko mayam. Se. Lugagi si nung je sumai nanjan hek thambi ba ko. Sumai na. Se. Hai hazin hak sumai thamage mayam do. Mama su sora chatoi ba ko. Ako mama su sora chakhan chala like krom loiraga breakfast taw loiraga. Kana no kana le phe lai ja mana sura ja kiro dra sonda ani to yong du misna sonje ngau misna ni se du misna mit ni se mit no chiche kai chaki ha no chiche kai chaki ge college tu ba kari sera chaki ge blouse sala jawa hang sala
चला पी को से ब्लाउज का करी का सेट की मखा तो करी सेली फिदुब इंदुबा ओ फिदुब इन ब्रो कई मचू की फिदुब इन लिबा अंगो बगी है ओ नहीं मामा चु चली रो कना कना चली चनबी चु चट प्रो हाँ चिचे मेगागा जी चनबी दी चनबी चलोय ngakhaga doidi hai managa thongge ko dusu he urasi na mi minagasi das da pal hai manase se manase khang yan tra ina matum matum na mu video da on gi bani ba ko se manase yam hawi ken to ba yam hawi ba se me am mari chalai jong du se mai manase nga ga thong cha ba yam hawi nga mak akup ga I dragon fruit du Today manase hek siramat traga. Today talle sisse. O mase hai manase thong bagi maton hek turan tra mana hek tura. Duse. Se. Adu hek na ngakha ga ni cha doi do ngakha. Ngakha ga ni thong du do se maton hek tura mana hek tura. Maton na no no ni na Mari chat pa se lo thok tura. Mana se lo du ni. Mari chat pa se nungai bi de. ano ba hek sel. Ni cha thok ka ni Ali pa ju hab jani no mai li de mai mana de hai di kan de ni cha kan bu di kan da bani mun thutai ma thau tai na ano go du ni ne tau doi do ali da na ti ne Coba ka. lu asana si lai ge nan ba ma lo cha thok ka ho ja ha mien na ham Okay. Kut na suara kan deh. Kau wali ya. Tu ada kolej se. Sini ba ada se. Sigani ba tahu se ko. Aji wang sa mene maning de u phang ai dum ko ge. Aji sagat le ngasi sangka ba nu mini ba ko sigi ko. Khang sai na ngasai ki ngoram bodo chamdok tre ba kai no hai mai manam le ho do ai jang se khra nam sano hai na ko adu gi do se nga se ka thong de nga se loin ha koi se puthi nga yam pam de ba ko do thau se khchik ta ne ha pi se yam na hap te thau yam ka ba na de ba ko do mayam se dalai re ko ai gi paknam se kar ba si bo kar mari ni lai lai
ꯈꯤꯇꯪ ꯃꯨꯟꯕꯗ ꯋꯥꯠꯂꯤꯕ ꯈꯪꯗꯦ ꯅꯞꯁꯟꯈ꯭ꯔꯦ ꯍꯥꯏꯃꯤ ꯁꯤꯁꯦ ꯑꯁ ꯌꯦꯡꯉꯨꯗꯣ ꯑꯩ ꯈꯨꯠ ꯑꯃꯇꯪꯅ ꯇꯧꯕꯒꯤ ꯌꯥꯗꯕꯅꯦꯕ ꯑꯩ ꯐꯖꯅ ꯇꯧꯔ ꯈꯨꯠ ꯑꯅꯤꯅ ꯂꯧꯊꯣꯛꯑ ꯑꯣꯜꯂꯛꯀꯦꯀꯣ ꯂꯥꯛꯑꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯅꯦꯇꯣꯟꯗꯨꯁꯨ ꯃꯈꯣꯡ ꯍꯥꯝꯃꯨꯕꯒꯤ ꯃꯁꯥ ꯁꯤꯂꯥꯏꯟ ꯊꯥꯕꯒꯤ ꯐꯒꯠꯂꯛꯄꯇ ꯉꯥꯏꯔꯤꯀꯣ ꯀꯩꯅꯣ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯖꯥꯡ ꯀꯛꯑꯝꯃꯒ ꯁꯤꯁꯦ ꯃꯥꯒꯤ ꯏꯁꯤꯡ ꯍꯣꯜꯂꯨꯗꯣꯏꯅꯦꯕ ꯅꯤꯅꯦ ꯉꯥꯏ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯤꯅꯦꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯔꯨꯒꯦꯀꯣ ꯑꯩꯈꯣꯏꯅꯦ ꯃꯁꯥ ꯃꯈꯣꯡ ꯍꯥꯝꯕꯗꯨꯒꯤ ꯃꯁꯥ ꯁꯣꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯁꯣꯛꯄꯤꯔꯨꯔ ꯂꯥꯛꯑꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯔꯣ ꯍꯥꯏꯅ ꯊꯥꯔꯒ ꯇꯧꯁꯜꯂꯛꯏꯁꯦ ꯏꯅꯥꯎꯄꯤꯁꯤꯅ 5 ꯂꯩꯁꯜꯂꯛꯇꯅ ꯑꯗꯨꯅꯤꯀꯣ ꯍꯥꯎꯁꯨ ꯍꯥꯎꯕꯅ ꯂꯣꯏꯈꯔꯦ ꯕꯥꯇꯤꯒꯤꯁꯦ ꯃꯥꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯎꯕꯗ ꯄꯨꯔꯥ ꯉꯥꯎꯈꯔꯦ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯎꯕꯅ ꯑꯩꯗꯤꯁꯦꯀꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯗ ꯑꯃꯨꯜꯒꯤ ꯆꯥꯁꯀꯣ ꯁꯨꯝꯕꯁꯦ ꯆꯥꯏꯕꯀꯣ ꯕꯥꯇꯤꯒꯤꯁꯦ ꯆꯥꯏ ꯕꯥꯇꯤꯒꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯣ ꯃꯣꯏꯁꯦ ꯆꯣꯀꯣꯒꯤꯁꯦ ꯑꯩ ꯈꯪꯗꯦ ꯀꯩꯗ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦ